Somda college-tani ngasidini karaktabaduna nupani daso class yaudre. Pirepana library chasi haibadagi library oina punna lagli. Nikhil su like ama mamangda hangdoklaga thamli. Padibra haibadi khangre. Library manungnina Nikhil khonjal haun haibasu yada. Tamlapna pirepagi nakomayada changsilaga hairi. Nipa nongsurokadore. Yumhalasi bit yam laiti. Pamungda long hipnaga headphone hapchilaga tumadi yam thi nuwaini. Pirepana tuning chu sanu kaino kiyam chuni haige yapa kisi class yawanate ho Nikhil de phone putholaga metunan lei haibaga tawmaga mong iman madana mangna manong duso connect haitharagli phana kana susukre Nikhil di mayum haning mana loire adubo nong na chusilakpaduda raincoat su yaungda pharak ami ta duna leire pung ama mukti nong duso phasana dom chukre khara hanglakpaduda Nikhil nairagli loshilo ipa hanaba torse Nikhil ne hek ngamdana pirepaso paramba laik loishinkre thokminarekli library dudagi somda laijaso ngasidi masa khara ngamde haiduna ahanbagi class to loibaga mayum hannaba thorakli hanaso second khangankre nong chubagi lambi duso koilas thaba natabanina khara homle laikom su thongle akut pa jaga sing anduso ising thomle laijaso yam tapna laikom hom da jaga thi dona chali karong leino khangodre gari ama ising tuma jaga da khangdong thosilakuna laijada ising loina kapsili laijado khangpre khangna sorgado thabe holi gari du sumangone gi khara hendoklaga khamli laija sounda fating thorakli oplebe helmet tu lok thoklaga gari thori banu pa so laijada machindo haife chingkhalanga yamna karim namagi minok amano shilakli laijada nik oramadura sawbana masado mai hokre haife soktoklaga nikta suming duna lei manakta changsinuraga nganglubasu tawde phana sawjaba khakni nikta onsinuna treirubagi pangaldi leibasu natri nik helmet to amu option kre tawrima matawdo yamna ushittabagi moongni soikre haibo hai phawba hairamda gari du start tawduna thoraga chatkre laija magi lekhom cholamba phanek ado makhuna haifeso phatphana thokli mayumda singna sudo cham thokuragi khana kari shukhanjilundre gel homdoina chumring thokre kei laino ba hojikta ngasai khedi lakdi minai shini whatsapp sabi ma ngangna de yaroi dori masigi misi taning dijal pirepa yumhala doina tro halasi amasina mayumgi laire mina kowrabra kaino masase propuk chabani nang suhaningna aina haibira ina tro sur nam thina aya usiti pirepa gari tong khalaga jasise ai assignment iba loidribani Nikhilna ai foksin baudri nikna hayeng loshini Nikhilna ngamgadro nikna horena hingloi geso ngamni somda laijaso ngaki matungda mayum yore mana laikhom itei na changakpadara Gayatri Malana hangagli haima laikhom duna kamai chungino gari nane gari sing sisuba khara yengbiraga thorabani mafarabani gari bu thorandi khongni chatba mi singse gari shulaitana hekta ubiba atamnana tawge toranga mathanda sonji jago nasangam de haido ima subirage laija su sangkri kana changatlanga ngyak pathara batungda laikhom tairamba phido masana dum suzari mamaga ngaidre somda samso hayeng mapalda chatkadabo oibana mafi marol khara pek tawshin bahori mi leibana sunatabanina masana madom adum loina hotnajare exam ya ushilakpana nikso assignment do sinkatli khui phasade khaiba nikshunate loibulorandi khanna hekta zarjara isinki mangona kanana so disturb toroktana wahaina phone ga so flight mode tani thamlibano adum iramadagi ngyak amulepi irama pen so manada fathi chinkre mani iba answer da ngyak munna yengduna lei phone du lamduna lawranga flight mode to on tawshili
contact list changna phire pa haina thaba number da call tawsili phire paso hek chatpagdi pairakti tatlam dai da paikhalakli nikna WhatsApp am da changbiyo question am tharake answer kara hoi hoi thame ko nik phone thamki manga mana khangdaba question na singado phire pada thari phire paso sin phatawrakli minute ani mukti leibaga phire paso answer tharakli nik flight mode amu thamjilaga phire pada tharakli ba answer do sinjili manga sidi pulak rushin gi khali bane loisilosila kadore than ki bawa khal ning ki bohong da nik ni tanja da magi ka gi thong do kokok thilakli nik tasinadana magi tawri ba mathawano ifam thokpa dum iri amuka su thong do kokok thilakli nik sauning na iram ma pian do table mathagano da makhol thokna thamlaga phu hawali magi ka gi thong du tamna lakli thong du fatlaw na hangdokpada layom bado leptuna leramli kaino pabong na law hai chalo yare thong du nikna gamlaw na lon sinlamnaga magi hanagi phampham na laklaga assignment do sinkat pahokre ina machin so marum soli minnai shide makhada kumlaklaga loyum bado mapawongi manakta lakli pabo hairame kei tawrige mabo khangdi isong langsile isong mapani pura sopa isin hoise thaba ma torong kini adunani solangai do kaishu khaluni chasidi Shyam magi wallet tagi paisa khara longthoraklaga machanupa loyumbada pirakli sese ipana chatkringai sidane chaning malaibado sidagi sijinaro loyumbaso paisa paijaba nattabanina mapawuna pirakliba paisa do lawshili magi watpa malaibada mayambanikna loina menbiri adubu maso toina haizabado khara khaktok chai ado pawa yam kuilera kanuko hoi kayamu kuinege pungsu amani mukti hausankre adubu hauzik phawba nikdo chak saba thoraktri ngasi machagi matoksida mapamu Shyamdi ngakle pung 12 muk tarakpa dwaida nik magi kadagi tapna stair aduda kumtharakli kitchen ni sangaktuna chak sanaba tawri kana chakri sadega yengbasu nate magi chafam thokpa adum chari ngasi dinni tumbada pung amang takre mathangi numini college da makhute assignment notebook to ani ahum pairaga college ki veranda domda hatu chelakli chena khudangari durso thangatuna yingli class hogadaba pungso tasilakli minute yam silaktre ozagi staff room leiriba corner du hek laithorokpaga kannaga chelakpoibaga kanagum amada dom longna thamsilaga maninglomda khangan hanna tokre assignment notebook to so loina laktana langkre nik makhut ani makta pocket humzilaga yamle mamong na hairakli nakhong pandabi nongmada tu hodradi yadabro chatpado heitraga na namada wakar ama lehelo aduga chatpada phajanam da tam Liza yam pena na nikte yingli nik nokram haigendaraga engona trainingiro Liza pu hogolaga hoi mai haida magi assignment notebook singdo khunjilli thongna fana laungna phone haibadi ngamda machinda murmum solaga leiri mahana migi chatphamda thachilaga engona ga taina basai miyam napsiteba nangse nongmadi khangidana oi miss isawlangi ba kaidoro Liza hanna phawba inkhalaktre assignment notebook tu puraga prap sabum du changre nikushitabagi moongda machinna mari chingkhalaga nokfe tawna Liza na changkribado yingdana lehori kamai genambo aigisu khra ibirogdana minai shidi narin khutanuga chalada khunam sina yansilaktra buko power do khra khairo chei mathawat peini nikhil nikta yenglaga hairakli nipa nang handak maraksa kenom itaw toy gyan ga khangta mung tarakli se kamai tawrino ba ning nong mi asam leptuna lei nikhilna aya kai ni sano sina nikto nikhila onsilaga kai ni samange laptop bardo sat pamale laptop ngaw boin torna
Chumdabrani nipa. Taning diba? Is achumba haibagi sorry shini. Chalo, natugi manakta. Swai da kuini lerani niya. Asang machuna namay do namaki simbirani. Matam madi lepalita sum jarza hosan ki. Siam sum apalda chatkre. Yam na maruay ba mana semester gi exam so routine thokli. Makoy sumayum mayumda lari kana panari. Nupa humdo gi manungda piye pakhangni. Kray hena paba. Ani dudi kya ga thok sabi manatri. Haifet khak yenglaga tokpa siyauri. Makok yam thina lingba brain yam phamagi maongli. Hayeng se exam ni haibagi numitugi numidang ni. Makoy masendo wispine. Nikhil ne WhatsApp status daga wiske raga thamni poni. Hayeng exam oibana makoy sunga ngana tumnari. Somda laizadi tumning baga faudra mali. Pamungi kangtholda nga tharaga larik paduna lei. Adumna paringe tanjaduda phone gi ring du khingakli. Mama gi phone duna mana paibani. Laiza phone tawrakli bado kanano yingli. Mira oiduna leiramli. Hello. Mirana. Larik pari mali. Phone ga sa sat paikhali. Sum tumba yadraba. Aidi pa batan na game sana lei thokpa. Ai siyam padina. Pagira parogira. Hayeng exam do pasana iramo. Amda chithadana. Nang shilo iramo. Madutani aina ningjari baso. Hayeng sa iyong ata horaga ima Saraswati gi mamangda exam chatribo phamdoini. As aini bako. Thamage. Ai sutumage nang sutumako. Good night. Asumna phone do so thamnakre. Ahinga do so hokre. Yohaningda leirambe exam numitu so yorakli. Nik hoina morning shift ta tabani. Aduga Laiza hoina evening shift ta tai. Exam numinda ayuk taba satra satri singdo ngana lakni. Nupa hom so yoraktuna leiri. Nikhilna. Ahami paper sidi krana gi khanjabani. Loina kawkhra kinom tori. Nikna. Low confidence. Nikhilna. Krausina se exam nimishida ko ai pirepana. Chumdra isa. Nikhilna. Achum bhai baduna ne ai yam thi shawni ni se. Nikna. Interview ga yaw ba minute ko nang ai star so mens leoni. Adu so ti chowda. Pirepana. Noi wari do ren ko na niner. Exam se pungta sile changslo. Ahum so kutum ta sinaraga thengsine. Puna changminakre. Pungsu baro makai ta silakli. Somda evening shift taba Laiza so krangana chatna bahaiduna lushili. Gayatri mala machagi manakta changlaga. Ibema chatringe lining thokurumuko. Hoima. Lushilo ima makhada ngairamage. Laiza lushin balwaraga makhada kumaktuna mama na haibagi matung ina lining thobu hana khurumli. Mana mangola thorakpada Gayatri mala so leptuna mabu ngaiduna leiramli. Lao sida mukhoiramu. Mangol da hai leikatuna letan thalaga mama na thamlam ni baduda tonglam khungup ado lauthoklaga kumtharaga makhut ani lonaduna mabukni chena khurumjari. Amu hangolaga mama da manam namhali. Amada chithadada loina iramu koi chaside. Hoima. Asona Laiza susatkre. Ngayaki mato maso college yauri. Gate to the leplaga haipetang mira bulak pringamli. Anuga manunggi lambiduda tamna changakli. Mana changakpada nikoi suthorakpaga mapahik chanakre. Laiza makoi ubada mamaidu nontharaga chali. Niksu Laiza budi uribani. Adu mama ushinadana chali. Asomna ni hoigi mapahik lan thorakpaga Laiza du sorakra changna hondokche. Haipet so amo tungon thoklaga yingai. Gate anuda nupa humdo leplaga. Pirepana. Nasigi paper do kaba adum nairamamani na mathangi paper di fuldana shilasine. Nikhilna. Hekta patharodamni. Nikna. Tumukige. Pirepana. Adudi kainarasiko lambi somda punde. Nikna. Hoi chalo nupani. Ai so haidokrage. Exam loibaga amu fasana naitharasi.
among nokminna amuk sulangminna numit kharani da hosingkhre nik hoigi ani suba paper su loikhre aroiba paper gi numitni exam pi khiba loiraba tungda mayam do khoilang helang nei nushina tinaramba maruk mapang kaya su kaina khrani khaladuna makhoi masen punsinaduna nok noktana wari kya sanai harau minari mapi nauganba nupi khara mokon sinaduna kamina basu yawi kari numit poibano khangding asini niktu matomta laisana he mirabo ngai bu waiting set aduna leptuna lei magi hongnabi makut anima pocket asomzili gelom da haifet yeng thoklumbada uri laisana changlakpado waiting set aduna gi thorak laga laisigi mamangda lepshilini ngai ko laisanikta asumuna yengduna lei wahage kaiwa naresu tat bro tati aduga ngangbuda laliluna ke pakhaliro ai ke shuto biroi ko ai am fabrinida phatrane laisa so tamna hekta khumjili phai good wairagi tana bana singdobo hoi hairo nik haifet khawdem laga yam lem na makhut ani do pocket to humsin laga laisa gi manakta nakshinaga hairagli ai nang longni laisa ngak na mami to lak thok lagi yingli ngai ko kone yenguse wai baludri nana napa koigera koirogera aingonda darkar dadi nangi nushina balai brasu aina hangui nangna pamjabada chelwarsune ai nang longni nangna yanangdre aingonda gi lotna ngonarso namu fangnaba thiraga aina longni ngamoiga dikhano ko nayomde phabiyu haiba fo ngamni adu boine for season eraga nampu sapuda aina nushi hainbadudi aisu pamni aduna ne nang nai nushi trifo aina ngai duni khra gyan tana siko okay ai walore chalage ko nakfe tawshilam laga chatkhrenik so laisanga na mamai ni lai thoroktana nikne chatkhibado yingduna lehori nikne hayam mi basing na so madi manga chap manakre laise exam gado ifam la famama ikhang khangre nikna hayram mawai singaduna magi na kongduda adam nin laga taduna leire khara khangjaraba answer du fau koksilakpagum tawre masadu lai tadre pura thagatkre hauna sani aikhoida thoklabasu masidi soidanamaki laisna tawriba sugumda asimok tawrakani hen mata ba haibaduna ama oikhraga yamngamine kei por ku paino thamoi les oramanu pa mana thamoi palakpasi kari fobige nik chakap to thangalaga sip ama chingli nupa na bu koi koidana adu buro ada buro sumai to hairo point direct hayo sida lere lemba sai ni kaina ai suwam hai tawni nani ya bigadra ya biroi dra dudi khangdre mama na bimla agana kona hairage farak tari sumai ngang da lere di suwai oiroi apa mo posu fangaroi mina dum sacha kitaba nikhil makhadanga do hairak makhutna namlaga adu su sumini nipa nik spunduna hawai mangala tawba grem lawdo kolaga mayada satnang sin boy kei boy tawraga uchilni aduga saina hairikli laiwani hands proof pirepana noyani eme to kidora nikhilna khangdi bani pa exam choktok to ma try to shirana khali bani pirepana yaina nikhilna aigi oina chawge charobada MPSC da niktu haira noklaga hairikli hei balai mata duga nikhilna ibo nahan khari laik na ipabani sidaidi aina mo laik to pathara dongni mitka selote naptana kya wan hon se handaki semester exam do nikna letrin sengwa nang nga mo wasa thajaba ngamdaba tumina wari kaya yoromdaba pirepado nokthorakli nikhil se noklabani aduga hairikli khara su sipiu kaidoge pirepana nanda kamdoriba nong phadok to midi nation kre mai hoke aduso nikhilna aisu aini pirepana kei haibaduna nikhilna I is me nikna ngautrang phoidang seore latrin boy gi hongnabi nikhil famlam badagi fu hogalaga ai chale noi jaw nikna lorakanda ulabani na lorakanda utrade nikhil ma khoi khamni ba gari manak to da prab chatkhre nikna
Kana Tanarzano. Ima, Vilsukia Tarangi. Peshakianova. Ibungo, Chamatari. Okay, Sile Ima. Moini Supesadu Piram Naga, Hotel at the Thorakli. Nikhil the Hui Konga, Gari Mataptuda, Pamnagalemdi. Minai. Nikhilna. Mapua. Nigna. Shakshiga. Nikhilna. College Labs Lore, Car Kaina, not on the Tonga, Koichalamava. A quorum the Lactraba. Nayum the Laga, Lanbi Kangononi. Nigna. Torishimuni. Pokedoki, Dopkaidunine. Nikhilna. Natulu Musato Ramnina. Nangde. A quagga sailor in a cock to Piduni. Nigna. Joytrang Pachangano, Candilo, Halasi. Nikhilna. Ado AC Pasti, the Rotisalo. Fanakane, Panganangani Haidunaso. No matter home do, sound of a so, go belate. Kanaraga, Hina Makoyima from the day. Maruki Marindo, Chelapogom Tori. Asira, a same member of Haibado.